ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗꯒꯤ ꯊꯕꯛꯀꯤ ꯑꯞꯗꯦꯠ ꯑꯃꯇ ꯇꯧꯖꯒꯦ ꯑꯞꯗꯦꯠ ꯇꯧꯗꯕꯁꯨ ꯀꯨꯏꯔꯦ ꯊꯕꯛ ꯈꯔ ꯑꯅꯧꯕ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯂꯥꯛꯏ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯌꯥꯔꯤꯃꯈꯣꯏ ꯏꯁꯥꯁꯦ ꯅꯥꯕ ꯈꯣꯠꯄꯒ ꯊꯥꯒꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯂꯥꯛꯇꯔꯤ ꯇꯧꯕꯇꯕꯨ ꯍꯥꯏꯗꯤ ꯃꯥꯏ ꯁꯤꯒꯤ ꯚꯦꯀꯦꯟꯁꯤꯁꯤ ꯂꯥꯛꯑꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯅ ꯊꯥꯗꯣꯔꯛꯄ ꯀꯣ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯒꯤ ꯊꯥꯗꯣꯔꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯁꯤꯁꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯔꯦꯜꯋꯦꯒꯤꯅꯦ ꯔꯦꯜꯋꯦ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤꯅꯤꯀꯣ ꯑꯗꯨꯒ ꯃꯥꯏꯁꯤꯁꯦ ꯃꯜꯇꯤ ꯇꯥꯛꯁꯀꯤꯡ ꯁ꯭ꯇꯥꯐ ꯀꯣ ꯍꯥꯏꯗꯤ ꯀꯨꯀꯤꯡꯒꯨꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯔꯚꯤꯁꯦꯁꯀꯤ ꯀꯩꯅꯣꯅꯦ ꯂꯥꯛꯏꯁꯦ ꯚꯦꯀꯦꯟꯁꯤꯁꯦ ꯃꯤ 119 ꯚꯦꯀꯦꯟꯁꯤꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯁꯤꯗ ꯍꯥꯏꯔꯦꯀꯣ ꯑꯣꯟꯂꯥꯏꯟ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯥꯔ invited from eligible Indian citizen for recruitment of level 1 multitasking staff catering in commercial department of Northern Railway against 118 vacancies cooking and service ꯍꯥꯏꯔꯤꯌꯦ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯒꯤ ꯊꯕꯛꯁꯤꯒꯤ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯆꯞ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯥꯏ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯃꯥꯏ ꯇꯦꯛꯅꯤꯀꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯣ ꯑꯗꯨ ꯃꯥꯏ ꯑꯦꯖ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯁꯤ ꯀꯌꯥ ꯇꯧꯒꯗꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯍꯦꯛ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤꯗꯤ ꯃꯥꯏ ꯄꯤꯗꯔꯤꯀꯣ ꯇꯧꯕꯇꯕꯨ ꯃꯥꯁꯦ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅꯃꯛꯇꯣ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯀꯣ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯅꯣꯔꯗꯔꯟꯒꯤ ꯋꯦꯕꯁꯥꯏꯠ ꯁꯤ www.rrcnr.org ꯁꯤꯗꯀꯣ ꯗꯦꯠ 14ꯗ ꯑꯞꯗꯦꯠ ꯂꯥꯛꯀꯅꯦꯕ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯀꯣ ꯑꯗꯨꯒ ꯁꯤ ꯌꯦꯡꯉꯀꯥꯟꯗ ꯍꯥꯏ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯑꯕ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯌꯨ ꯄꯥꯛ ꯂꯥꯛꯄ ꯅꯠꯇꯦ ꯀꯣ ꯁꯤ ꯃꯥꯒꯤ ꯂꯥꯛꯇꯤ ꯂꯥꯛꯀꯗꯕ ꯄꯣꯠꯅꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯊꯣꯛꯑꯕꯅꯤ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦ ꯏꯗꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯨꯝꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯐꯤꯒꯨꯝꯕ ꯑꯦꯖꯀꯨꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕꯅꯆꯤꯡꯕꯗꯨ ꯇꯥꯡ 14ꯗꯀꯣ ꯁꯤꯗ ꯑꯞꯗꯦꯠ ꯂꯥꯛꯀꯅꯤ ꯍꯥꯏꯕꯀꯣ ꯃꯦꯝ ꯑꯗꯨꯐꯥꯎ ꯉꯥꯏꯃꯤꯟꯅꯔꯁꯤ ꯇꯥꯡ 17 ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯀꯃꯥꯏꯅ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯑꯞꯂꯣꯗ ꯇꯧꯗꯣꯏꯅꯣ ꯐꯣꯔꯝꯁꯦ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯇꯧꯕꯇꯕꯨ ꯑꯗꯨꯝ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝ ꯀꯣ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯄꯥꯁ ꯇꯧꯔꯕ ꯀꯥꯡꯕꯨ ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕꯅꯦ ꯑꯌꯥꯝꯕꯅ ꯂꯣꯏꯅꯀꯣ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯣꯏꯒꯤꯗꯤ ꯄꯤꯊꯣꯔꯛꯇ꯭ꯔꯤ ꯍꯦꯛ ꯄꯤꯊꯣꯔꯛꯄ ꯑꯩ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯒꯁꯨ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯏꯂꯤꯖꯤꯕꯜ ꯃꯅꯨꯡꯗ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯀꯥꯡꯕꯨꯗꯨ ꯑꯗꯨꯝ ꯀꯣ ꯑꯗꯨꯝ ꯆꯍꯤ 19ꯗꯒꯤ 23 ꯃꯅꯨꯡꯗ ꯂꯩꯕ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯗꯨꯝ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯅꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯌꯥꯔꯦ ꯁꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯀꯣ ꯁꯤꯂꯦꯕꯁꯇꯣ ꯑꯗꯨꯝ ꯀꯩꯅꯣꯗꯒꯤ ꯒꯨꯒꯜꯗꯒꯤ ꯑꯗꯨꯝ ꯁꯔꯆ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ ꯑꯗꯣ ꯈꯪꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯣ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ